ꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯕ ꯒꯦꯁ ꯗꯣꯛꯇꯔ S.M. Sanasam ꯑꯦꯀꯥꯗꯦꯃꯤꯁꯤꯌꯥꯟ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯆꯠꯊꯖꯔꯤꯉꯩ ꯃꯅꯨꯡꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8132-880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯉꯁꯤꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯗꯣꯛꯇꯔ S.M. Sanasam ꯑꯦꯀꯥꯗꯦꯃꯤꯁꯤꯌꯥꯟ ꯑꯣꯖꯥꯗꯒꯤ ꯈꯪꯕꯤꯅꯤꯡꯕ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯃꯤꯟꯅꯁꯤ ꯊꯧꯔꯝꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯑꯃꯨꯛ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯐꯥꯔꯦꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗ ꯐꯥꯈ꯭ꯔꯤꯕ ꯗ꯭ꯔꯒꯁꯤꯡꯁꯤ ꯃꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯈꯣꯠꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯥꯎ ꯑꯃꯨꯛꯇ ꯇꯥꯕ ꯐꯪꯗꯕ ꯃꯥꯡꯍꯟꯈꯤꯕꯗꯤ ꯌꯥꯎꯏ ꯑꯗꯨꯝ ꯑꯗꯨ ꯀꯔꯣꯝꯗ ꯑꯃꯨꯛ ꯊꯥꯈ꯭ꯔꯤꯕꯖꯥꯠꯅꯣꯅ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯍꯣꯏ ꯀꯦꯁꯁꯤ ꯅꯥꯈꯩ ꯁꯦꯡꯉꯕ ꯃꯇꯨꯡꯗ ꯃꯥꯡꯍꯟꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯑꯒ ꯃꯥꯡꯍꯟꯈꯤꯕ ꯃꯩ ꯊꯥꯈꯤꯕ ꯐꯨꯝꯖꯤꯟꯈꯤꯕꯒꯤ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯎꯈꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯩꯒ ꯆꯨꯕꯒꯤ ꯍꯣꯏ ꯇꯥꯃꯤꯟꯅꯁꯤ ꯄꯨꯈꯠꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯗ꯭ꯔꯒꯁꯤꯡꯁꯤ ꯍꯦꯛ ꯑꯗꯨꯝ ꯃꯌꯥꯝꯗꯗꯤ ꯐꯥꯏ ꯈꯣꯠꯂꯤ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅꯗꯤ ꯑꯗꯨꯝ ꯃꯥꯡꯍꯟꯕꯒꯤꯁꯤ ꯏꯇꯥ ꯇꯥꯗꯕ ꯑꯗꯨ ꯃꯃꯥꯡꯗꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤꯕꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯕꯅꯤ나 ꯈꯤꯇꯪ ꯃꯌꯥꯝꯅ ꯆꯤꯡꯅꯕꯗꯨꯅꯤ ꯑꯣꯖꯥ FIR ꯌꯥꯎꯅ ꯀꯩꯅꯣ ꯇꯧꯔꯕꯁꯤꯡꯁꯤꯕꯨꯗꯤ ꯃꯥꯡꯍꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯣꯏ ꯑꯣꯖꯥ ꯑꯗ ꯇꯧꯒꯗꯕ ꯃꯗꯨ ꯃꯇꯝ ꯈꯔ ꯆꯪꯉꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯥ 5-6 चंबा यावी अदगी चही हेनबे यावे अदगी ngसाइगे मांगनबगी प्रोसीडिंग्स तुदा फारिबा अमदगी स्पेशल ओना अममम तौबा नतबा ngसाइगे ड्यूरेशन अमै मनुंगदा चही अमगी मनुंगदा कोगी फागलप मयाम पुन्ना पतमंतदा पुन्ना मांगनबगी अदुगुंबा प्रोसीडिंग्स अदुम चतबा लै होय अदा मयामना सिंगनरिना ngसाइगे मै थारम दाइदुदा पोतु फजन टेस्ट तौबा लगी फागिबा पोतुमक मै थाब्रा कायबगी मांगनब्रा हाइबगी सिंबा तिंगनबा पोतरा केमकांदा तलपा होय अदा मसिदा तोंगा होय करी होय अदुम नागेतगी कनो फंगबमदे पोत फंगबमदे अदुम कनोदा पुलिस रोमदा लैरबने गाना हाइबा पागिन खंदे होयबनी खंदे मयाम सुम हाइनबा मयाम अमा लैबदिना मियाम द सुसिन सिंगनिंगा मताकि मयाम अम फोय तबदी ड्यू प्रोसेस ऑफ लॉ हाइतारे आइन योना तबम तबदी दम तवी अदा कनोदा तोंगादा लाइबा पोसी थाबना म फारगा थाबना म थाब्रागा हाइबा अदुगुंबगा सुलाइ अदुगुंबदुनी अदो अकोना खुदकता एक फाबगा खुदकता मंगनबदी याते अदगी केमकांदा फारिबा पोतु कोगी युगुंबा करिगुंबा ऑन स्पॉटता मयामगी मॉक केनोम तौरगा विदाउट कनो यावदना तगे प्रोसीडिंग्स लोनेबा कालगा अदुम स्पॉट मै तुगाइबा हिदोकपा के दोबा अदुगुंबदी दुम उइपो अदुगुंबसु दुम तौदबदि नते अदु तौबसु दुम यावी अदो कोइ मतमतमगी मतुंगिना कोइ आइन सुरिबा कामुसिंगुना मोइना यायना कनबा मोइना जोना कनबा मोंगुदा दुम तौबा ngaktani अदो मसिगी सी पुखिन सेंगना नियम सुना तौरक्तबगी मदुगी आसुगुदुने कोइ दोजिक लाई नियम चुमदेना कोइना हारुबदी यादबा अदुगु मोइना मदुदा ओलै पालै हाइगद्र मोइना करिमकरा सानबा ngambagi dum खरा सुति यावबदु खंगनबनिना अदुगी मरक्तुदा कोइगी कनोसे मियांगी पेनदबा अदु मथक्ता मु मदुगी पत्तबा इफेक्ट तो अखोगी उनाइसिदा ममी तारक पाइतै जेकोदा मोइना ममांगदा ngसाइगे ड्रग ऑपरेशन ड्रग फाबगी ऑपरेशन दुदा यावरुबा कनोसिंग कोगी एसआई सिंग ट्रांसफर का है तौगिदना तौगिबो डिटेल तौगी मतंग याविदना होय होय अदुगुंबा मतंग सिंगुददी किरबा करे मैनिपुलेट तौरे हाबे फोटो मेक सेंगना लाइनेबा अदगी ड्रग की केसिंग दा यामना कन्ना तौरंबा पुलिस ऑफिसर सिंग फम लौथोकपा हाइबा तोखिबा हाइद्रा दगी तोरसगना मरम गरगा थबक तोखिबो यावखलैनिबनेबो सिगुंबा मयाम लैदिसिना अदुम इंगनिगा मताकि मयाम अमा तो ई कोरना हमगिलै से अदुम याय
ꯑꯗꯨꯕꯨ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒꯗꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨꯃꯛ ꯑꯣꯔ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯃꯥꯟꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤꯑꯅ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯐꯣꯟ ꯇꯧꯖꯔꯤꯕ ꯁꯣꯂꯨꯡꯐꯝꯗꯒꯤ ꯍꯨꯏꯔꯦꯝ ꯁꯔꯆꯟꯗ꯭ꯔꯅꯤ ꯁꯥꯔ ꯍꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯉꯁꯤꯁꯦ ꯑꯩꯈꯣꯏ 8:30 ꯄꯥꯎꯒꯤ ꯃꯅꯨꯡꯗ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 12 ꯀ꯭ꯂꯥꯁꯀꯤ ꯑꯩꯈꯣꯏ ꯄꯔꯤꯈꯥ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕ ꯑꯗꯨꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯄꯟꯕ ꯄꯤꯕꯤꯗꯅꯕꯒꯤ ꯑꯩꯈꯣꯏ ꯁꯤꯑꯦꯝꯒꯤ ꯑꯥꯄꯤꯜꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜꯒꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯇ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯑꯦꯛꯖꯥꯝ ꯀꯟꯗꯛ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯇꯝꯄꯥꯛꯇꯗꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯃꯐꯝ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯀꯣꯝꯊꯣꯛꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯦꯛꯖꯥꯝꯒꯤ ꯃꯁꯛ ꯑꯃꯒꯤ ꯀꯩꯅꯣꯁꯤ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯇ ꯑꯦꯛꯖꯥꯝꯁꯤ ꯐꯖꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯁꯤꯒꯤ ꯄꯔꯤꯈꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯁꯛꯁꯤꯡ ꯑꯗꯨ ꯂꯩꯒꯅꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯣꯏꯗ꯭रा ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯒꯦꯁꯀꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯊꯝꯕꯤꯅꯕ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯄꯔꯤꯈꯥ ꯊꯥꯕꯒꯤ ꯆꯤꯡꯁꯤꯃ ꯑꯩꯈꯣꯏ ꯏꯆꯦꯛ ꯆꯦꯛꯁꯤꯟꯗꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯌꯥꯝ ꯆꯥꯎꯅ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯔꯤꯈꯥ ꯑꯦꯛꯖꯥꯝꯁꯤ ꯄꯥꯁ ꯇꯧꯕ ꯉꯝꯗꯕꯁꯤꯡꯁꯤ ꯆꯤꯡꯗ ꯆꯠꯂꯒ ꯊꯥꯎ ꯍꯥꯏꯗꯅ ꯀꯣꯝꯂꯥ ꯊꯥꯕꯤꯗ ꯀꯔꯤꯗ ꯑꯗꯨꯝ ꯊꯥꯅꯕꯒꯤ ꯋꯥꯐꯝꯁꯤꯃ ꯑꯗꯨꯝ ꯂꯤꯁꯥꯡꯁꯤꯟꯅ ꯑꯗꯨꯝ ꯑꯁꯤ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯃꯨꯛꯁꯨ ꯏꯔꯥꯡ ꯂꯩꯁꯜꯂꯦ ꯍꯥꯟꯅ ꯏꯔꯥꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯐꯥꯎꯕꯗ ꯆꯤꯡꯗ ꯃꯁꯤ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗ ꯌꯧꯕꯗ ꯈꯤꯇꯪ ꯋꯥꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨ ꯍꯟꯗꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯪꯕ ꯆꯠꯄ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯏꯝꯐꯥꯜ ꯅꯛꯄ ꯑꯦꯔꯤꯌꯥꯁꯤꯡ ꯈꯛꯇꯃꯛ ꯑꯦꯛꯖꯥꯝꯁꯤ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯔꯒ ꯆꯦꯛꯁꯤꯜꯂꯒ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤꯗꯅ ꯐ꯭ꯔꯤ ꯊꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯥꯛꯏ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯀꯃꯥꯏꯅ ꯃꯁꯤ ꯆꯞ ꯆꯥꯅ ꯑꯦꯛꯖꯥꯝꯒꯤ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡꯗꯨ ꯃꯐꯝ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯖꯒꯥꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯆꯠꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯟ ꯁꯤꯁꯇꯦꯝ ꯑꯣꯐ ꯀꯩꯅꯣꯁꯤꯗ ꯏꯖꯨꯀꯦꯁꯟꯁꯤꯗ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯣꯏꯗꯕꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯈꯔꯗ ꯇꯥꯡꯀꯛ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯦꯡꯕ ꯌꯥꯏ ꯏꯁꯝ ꯁꯝꯅ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯥꯇ꯭ꯔꯅ ꯀꯩꯅꯣꯗ ꯑꯦꯛꯖꯥꯝ ꯍꯣꯜꯗ ꯆꯪꯉꯒ ꯏꯕꯒꯤ ꯇꯥꯡꯀꯛꯇꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯁꯥꯡꯉꯤ ꯀꯩꯅꯣꯒꯤ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯝꯗ ꯂꯧꯒꯗꯧꯔꯤꯕ ꯀꯩꯅꯣ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯨꯅ ꯍꯥꯏꯇꯥꯔꯦꯅꯦ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯑꯣꯐꯤꯁꯇꯣ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯀꯣꯏꯁꯟ ꯁꯦꯝꯕ ꯍꯧꯕꯗꯒꯤꯅ ꯑꯗꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯗꯒꯤ ꯀꯣꯏꯁꯟ ꯅꯝꯊꯣꯛ ꯅꯝꯖꯤꯟꯒꯤ ꯑꯗꯒꯤ ꯁ꯭ꯇꯦ ꯏꯚꯦꯂꯨꯑꯦꯁꯟꯒꯤ ꯇꯦꯕꯨꯂꯦꯁꯟꯒꯤ ꯑꯗꯒꯤ ꯍꯥꯏꯗꯣꯛꯅꯕ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏꯔꯤꯕ ꯁꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯗꯥꯏꯗ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯀꯗꯥꯏꯗ ꯀꯣꯝꯊꯣꯛꯑꯒ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯣꯝꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯆꯤꯡꯒꯤ ꯄꯔꯤꯈꯥ ꯁꯦꯟꯇꯔꯁꯤꯡꯗ ꯆꯤꯡꯒꯤ ꯂꯝꯗ ꯂꯩꯕ ꯄꯔꯤꯈꯥ ꯁꯦꯟꯇꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯈꯔꯁꯨ ꯑꯗꯨꯝ ꯂꯩ ꯃꯣꯏꯅ ꯏꯕꯒꯤ ꯇꯥꯡꯀꯛ ꯉꯁꯥꯏꯒꯤ ꯄꯔꯤꯈꯥ ꯐꯝꯃꯒ ꯏꯕꯒꯤ ꯇꯥꯡꯀꯛꯇꯨꯗ ꯈꯤꯇꯪ ꯀꯣꯝꯊꯣꯛꯍꯟꯈꯤꯕ ꯆꯤꯟꯕ ꯈꯣꯠꯄ ꯌꯥꯍꯟꯕ ꯀꯩꯗꯧꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯃꯛꯅ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯁꯦꯁꯇꯨꯗ ꯂꯣꯏꯅꯃꯛ ꯆꯨꯝꯅ ꯑꯗꯨꯒꯤ ꯑꯀꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯍꯦꯛꯇ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯁꯣꯝꯗ ꯏꯚꯦꯂꯨꯑꯦꯁꯟꯗ ꯃꯣꯏꯗꯣ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯆꯦꯛ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯏꯚꯦꯂꯨꯑꯦꯁꯟ ꯇꯧꯔ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯁꯤꯒꯤ ꯁꯣꯝꯒꯤ ꯁꯦꯟꯇꯔꯁꯤꯡꯁꯤꯒꯤ ꯅꯥꯀꯟꯗ ꯏꯔꯛꯏꯕꯁꯤ ꯍꯥꯏꯗꯤ ꯁꯤꯜꯂꯦ ꯑꯗꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯣꯏ ꯈꯪꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨ ꯈꯪꯉꯒꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯩꯗꯧꯕ ꯌꯥꯏ ꯑꯗꯨꯝ ꯆꯦꯛ ꯇꯧꯅꯕ ꯔꯨꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯛꯁꯤꯜꯂꯦꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯀꯣꯏꯁꯟꯗꯨ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯁꯣꯝꯗ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯄꯩꯈꯥꯗꯨ ꯊꯥꯔꯒꯁꯨ ꯄꯤꯊꯣꯛꯇꯕ ꯄꯣꯠ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯏꯚꯦꯂꯨꯑꯦꯁꯟ ꯇꯧꯕ ꯃꯇꯝꯗꯨꯗ ꯄꯨꯛꯆꯦꯟ ꯁꯦꯡꯗꯅ ꯇꯧꯕ ꯌꯥꯎꯔꯛꯑꯒꯗꯤ ꯇꯦꯕꯨꯂꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯄꯨꯛꯆꯦꯟ ꯁꯦꯡꯗꯅ ꯇꯧꯕ ꯌꯥꯎꯔꯛꯑꯒꯗꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯔꯤꯁꯤ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯒꯗꯧꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯨꯛꯀ ꯌꯥꯝ ꯐꯖꯅ ꯆꯦꯅꯦꯜ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗꯀꯣ ꯃꯀꯣꯛꯇꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯐꯖꯅ ꯁ꯭ꯇ꯭रिꯛ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗꯨ ꯂꯩꯕ꯭ꯔꯥꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯁꯣꯡꯕꯥꯟ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗ ꯆꯤꯡꯗꯈꯔ ꯇꯥꯏꯁꯟ ꯑꯗꯒꯤ ꯇꯝꯄꯥꯛꯇ ꯑꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯇꯥꯏꯁꯟ ꯑꯃꯗ ꯑꯃꯨꯛ ꯇꯥꯏꯁꯟ ꯇꯧꯔꯒ ꯈꯪꯗꯕ ꯃꯤꯌꯥꯝꯗ ꯁꯨꯝ ꯀꯟꯐ꯭ꯌꯨꯁ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯅꯦ ꯍꯧꯖꯤक ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯁꯤ ꯀꯩꯅꯣ ꯅꯠꯇꯦ
सुमाइना ngang ga do ban natte na khale the whole system of examination which is another sheet haribra patabra ha badu gi pot da sumibra sumdabra ha gi pot da koi alternative ki ujik lai ti ne lawi ko alternative chi lady system je kwai de gi pa system atam woi ri to ko kan lai tri aduna machide yenga ga ko na mai kai kudima kano gi su chingi gera tam gyo gera de gi procedures ki lai ba ke no mayam se machi mai ke su mai se loina kunne ye kan da apa exam system ma la ma gi wa kan do dum do na puing tension mana pa dong ma le ko amama ani ni gi adi toi ba so do wa to masa ma su khara da amadamu amatai se amadamu amatai kin ko gi bot lai re ga ti ko apa ba du ti ra oi do ba man de ado khadre se tajana evaluation to je na ra ga ti kudong cha ba long ne ri ba mayan si tara de ko ni kudong cha ba lawe du thi ra ga adu oina control tong na bo hon se na en main tan je noi ta ga chari oja ko lo ko chari hello call to je be a kai rak tagi thongam na dip to je khar hoi taram no chari haibio oja dagi khangbin go afam do ama bosta da engin bi ba koi khar ani bu kai khunna baga loina na khar aina ngarang numidang bedore haibo wasam adagi hairi be sendol asi misam niyam di pokhatta tagadori saropati sinna singada oldri haibo wasam adagi amana sa lakeraga rigini hena karakadaba senjau paiba sindagi test sendarlabadi yaudri puraga singadori hairi basa masidi ani jidi choi sang yengaga akoi saragi wafam khangjani ba sa aduga hauju chi akoi gi angarang han taugiba parliament da lomi sini na akoi gi fen thungi lomi da sothara pa pen da bi kholau lau phiba adagi angalwadi ser akoi gi leiriba jing yauna akoi gi watat ni phamba adagi all india state union la ju masigi sen thungi phiban gi khatab gi maram kharap uthi ba le ba sa adu ani gi yenga choi chang gi yenga ren chin bi ba ko sa de gi wafam khara sambi na ba chin gi thagachari oja dagi tamina si wafam se kolana panbinai si ko gi jing le gi ba india gi lenga ai tare magi sen thungi phiban si gi pongjo ko duga dagi ori duga taiwan da dagi mo nga mai tan leita dagi wakalon do bale singara da ekogi kano se economic development se economic system se maroina kano ni ko walgi ji kanari system ani amana socialist pathway aduga amana capitalist pathway mache capitalist socialist ko na political ni yenga ni to singi ni ko economic system kani ada ngasagi makai amana pergi China na lutau riba pergi komunis bukan sana riba China juga Vietnam Laos pergi Cambodia pergi Canada saruk lagi di sini pergi socialist economy pathway itu yang kan develop away bani adagi sonda mo atai lemo riba sini pergi socialist pathway ni India simarak tele rambani mix economy na ekogi ni ragale rambani kaya socialist pattern ko dong kaya yawa juga capitalist pattern itu ko dong terta. Ada dah hendak kita ibu kan sudah segi capitalist pattern dah capitalist pathway dah hendak nak kita bagi dan segala macam ni ko turning point nama ni ko kan sudah lagi. Aise economy expert macam mana tapi ni kita cara apa kita socialist semai je. Ngatagi leba magi tentang gitu tagat pa natraga handa ba chi khot na ba ji parameter ama moi gi kanda ba mati ni ji ne ga tem ado ko gi government na ma gi parameter si ta gi phagale na una ba gi parameter si khalla khlu ga tem gi ba gi ko ma na do dum ti na dong ga na tawe kanen taw mai ko ado chengna sentong gi piram pa ba na hai siga adagi lebang miyam dugi leiriba kogi socio economic condition ta la magi sene longi pibam dutta badiga ani simari lena an ga dobne pitibi gi faidagi ina kon babudi india da leiba aduga ngasagi sarahen bagi keno da su hunger index da su makok phong bai tare adi yam wang na leiba adu araga di leiba ku semilongi pibam pagale me logu ya ta ba logo do ba adugi khot tara su adugi wakalong kara su dum leiba
ada Hunger Index tadi India si lebak sama kan itu Index sang guna ada kan le pokok mana adi ekoi gini se sukimatik terah heli caba pangbriba aduga amarom damu make amarom damu kadigi ina tanda to kabungi maninda ekoi yaure ina ekoi gini yaure ina adu di sagi ina khombu di leba terah di henda ayo jadi mapa tu budi percaya pada masa ini yang lagi gitu benda adu di porning di lain madu pergi takut terkena gimong oike aina define tu sebab tambu kara adu di make maram dana ina khombu di lera ke di takut le nak khanda adu di tambu kara cumana bayon seni le adu di miyeng dan miyeng sagi kanada lomi jing itu kan dia antuna soe pergi foto-foto itu kan orang kamu cuci itu kan lagi senjau pada corporation gina pigon tiam seperti juga sebab ada centrum banaji centrum bersih corporate kamu nanti centrum DJ centrum sunggori sini lahir benar lunching awe lahir bagi social lengkai jadi madugi kena dah kena maksi prajane ayat na macam mian itu boleh mata adori nera ada centrum je semua yang galai mati pergi kena se pergi cenderung orang berpecah tu lebih pecah sih kerana jatuh tiga nada, lagi corporation sing jenis singgah dulu, lagi layar apa lagi dah, mungkin pengamnya dah, 1% kita tinggi layar mah, mungkin lalu nak hire lagi jatuh kita neba, ada mungkin dia ada jatuh nak bagi ada sunna bagi proses mungkin ngamne, kalau gini ada, lengak si mungkin control tahu apa, ada lengak si mungkin control tahu anda bah, kalau macam yang ni saya tu control tahu bah, macam tu terbetul lagi lengak orang keti. Adu kumbaya mana ina pun berbuat sambil tinggi sendiri contoh ke mogi kemudian contoh di pokok mereka macam yang tu dengan ini dah moi su hantar ni yang hantar ni ini mereka adu mana tiap dia bertujuan pilih ya adu ni kena naik sosialisme naik adu saya dia adu nanti sosialisme naik lagi kenogi literally mana tu dapat terlihat kuti kusa mengaji di mana lu ya roda adu sosialisme gitu kan di mana cendera adu lagi mana tahu kita betul tudi mana tahu kita betul apun bagi tahu apa tahu gani kusa mengaji kasih lagi kubam kami kemarin tahu kita betul melay tudi madu kita tahu tudi pol di mana berkeman ini macam kena mungkin berkeman ini bahaya benar ni na mana ngambang bagi tahu buat di mana tahu di besang bagi ngambang tahu itu tengah bahaya ni. Aku ingin sudah zik tahu di sini. Sudah kamu nak pasal sudah. Sudah balai dah, bagi cakan bayangkan dah. Adu di tuan ni dah. Terus ada lagi dari sini. Itu contoh sendiri ya. Macam anu buat pattern nama ni, memang itu kangen ke, jadi jenis setengah di si kangen apa. Sosialis pattern nama tambaya itu jenis setengah di lah. Jadi kangen ke, asalnya sosialisme sebab. Aduna adugi pattern tu dah laga di dah kita cakap ya macam cakap lebak maya mama kuat kerja cakap lihat di kangen dah ya adu magi meeting jadi lagi betul dah jadi dengan pen betul dah maya mama aduna siapa kena lagi betul adu ni dah lagi lagi segi bahaya jadi lagu lagi bahaya pergi bahaya jadi lagi sosial ekonomi tu kan sudah mau dah kah ni sosial lagi mami emak tahu lagi tu, masih semain terasa kau kontrol tahu bagi si kau miang je, wakalon miang nak kau nunggu masih betul bagi ada walau semua jangan makan macam dah, tu yang ni nak main macam dah. Oi, tapi ceri aja. Hello, hello. Good morning sir. Good morning. I pun tahu ni sebenarnya insan ni saya komandar ni sir. Hai bio. Mungkin sekarang ni dia juga kau seri sir. Aku honorable MLA Karen Jina Haiba wafam amkata kota game sa aku hatta ki mafam adai da sokna balandi nongmai na sokna balani adu hatta sugnugi lalol phai amadi dongyang ki hatta katare balan ki bong bi lal ona sakara pani haiba ma nga haiba wafam sidai sida auji sarkar na amu company operation si tampak di sing ani wang ta pun ngang gi tawi be wa pam man leire leibe sida amata mi pami pun yau ki haiba amak yau wa ad ma sei da asama pan na ngatre leire bani kuki gi si ko gi asama pan sampu sing ngatre leire na do nungui kana ji atuk yam nak kana ga ba duk matam sana kana ga ji mi pam pun di amata yau di haiba tapi bong di IT1 motor sen ngakani masih army da aku supply tu ba dung ba bong hakani hai sa aduna
ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯃꯗꯨ ꯀꯥꯞꯄꯛꯏꯕꯁꯦ ꯃꯗꯨ ꯑꯁꯥ ꯔꯥꯏꯐꯜꯁꯦ ꯂꯧꯊꯣꯛꯑꯒꯗꯤ ꯃꯗꯨ ꯃꯐꯝꯗ ꯑꯁꯥ ꯔꯥꯏꯐꯜꯁꯦ ꯂꯩꯍꯟꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯑꯗꯨꯝ ꯐꯥꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯁꯥ ꯔꯥꯏꯐꯜ ꯂꯩꯔꯤꯈꯩꯗꯤ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯐꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯥꯞꯄꯛꯏꯕ꯭ꯔꯥ ꯃꯤꯂꯤꯇꯦꯟꯒꯤ ꯑꯣꯏꯅ ꯀꯥꯞꯄꯛꯇꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯀꯥꯞꯅꯔꯤꯕ ꯖꯥꯠꯂ ꯈꯨꯟ ꯉꯥꯛꯄ ꯀꯩꯒ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯤꯌꯥꯝꯅꯗꯤ ꯁꯣꯏꯗꯅ ꯍꯪꯅꯤꯡꯉꯝꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯛ ꯃꯇꯝ ꯁꯥꯡꯅ ꯀꯥꯞꯄꯛꯄꯁꯤꯗ ꯃꯤ ꯑꯃꯠꯇ ꯐꯥꯗꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯐꯥꯗꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃ ꯃꯣꯏꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯈꯛ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯒꯦꯠꯀꯤ ꯃꯣꯠꯁꯦ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗꯒꯤ ꯇꯥꯃꯤꯟꯅꯔꯁꯤ ꯑꯔꯣꯟꯕ ꯑꯐꯣꯡꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯈꯪꯕꯗꯤ ꯑꯗꯨꯃꯥꯏꯅ ꯈꯪꯅꯔꯕꯖꯥꯠꯅꯤ ꯍꯣꯏ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯕꯣꯝꯁꯤ ꯀꯩꯅꯣꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯏꯟꯗꯤꯌꯟ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗ ꯄꯣꯁꯠꯅ ꯃꯔꯨꯑꯣꯏꯅ ꯄꯥꯏꯕ ꯕꯣꯝꯅꯦ ꯂꯣꯏ ꯈꯪꯅꯔꯦꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯊꯤꯕ ꯐꯪꯈꯤꯕꯗꯨꯗꯤ ꯂꯣꯏ ꯀꯥꯞꯊꯣꯛꯈꯤꯕꯩꯅꯦ ꯍꯥꯏꯅ ꯈꯟ ꯇꯥꯔꯦ ꯀꯥꯞꯄ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯥꯞꯇꯕ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨ ꯐꯪꯗꯕꯅꯦ ꯑꯗꯨꯗ ꯇꯥꯔꯦ ꯑꯗꯣ ꯂꯣꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯦ ꯕꯐꯔ ꯖꯣꯟꯒꯤ ꯋꯥꯔꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯦ ꯑꯗꯒꯤ ꯆꯤꯡꯅ ꯑꯩꯅ ꯉꯥꯛꯀꯅꯤ ꯇꯝꯅ ꯑꯩꯅ ꯉꯥꯛꯀꯅꯤ ꯂꯩꯅꯈ꯭ꯔꯦ ꯃꯥꯒꯤꯀꯣ ꯑꯗꯒꯤ ꯑꯔꯣꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯂꯩꯅꯈ꯭ꯔꯦ ꯑꯗꯒꯤ ꯇꯝꯄꯥꯛꯀꯤ ꯀꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗꯨ ꯃꯤꯀꯥꯏ ꯅꯥꯏꯗꯦ ꯍꯥꯏꯅ ꯁꯣꯝꯗꯁꯨ ꯄꯨꯂꯤꯁ ꯌꯥꯎꯔꯒ ꯇꯧꯕꯅꯦ ꯑꯁꯣꯝꯗꯗꯤ ꯄꯨꯂꯤꯁ ꯌꯥꯎꯗ ꯃꯥꯜꯂꯦ ꯄꯨꯂꯤꯁ ꯂꯩꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯈꯟꯗꯅꯀꯣ ꯍꯥꯏꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯨ ꯁꯦꯄꯔꯦꯠ ꯇꯥꯔꯦꯕ ꯑꯁꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯆꯪꯐꯝ ꯂꯩꯍꯟꯗ꯭ꯔꯦ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯛꯑꯦꯕ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯈꯔꯗ ꯇꯥꯔꯤꯁꯤ ꯇꯧꯍꯟꯒꯅꯨ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯁꯤ ꯁꯨꯡꯅꯨꯕ ꯅꯠꯇꯦꯕ ꯑꯥꯗ ꯀꯩꯅꯣꯗ ꯁꯣꯟꯇꯥꯜꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯣꯏꯒꯗꯧꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒ ꯇꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯑꯣꯏꯗꯧꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯁꯨꯡꯅꯨꯕ ꯊꯥꯡꯖꯤꯜꯂꯒ ꯊꯝꯕ ꯁꯦꯡꯃꯥꯏ ꯊꯥꯡꯖꯤꯜꯂꯒ ꯊꯝꯕꯁꯤ ꯇꯧꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤꯑꯦꯝꯗꯅꯤꯀோ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯁꯤ ꯁꯤꯗ ꯅꯠꯇꯦꯅ ꯑꯗꯣ ꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯂꯥꯛꯄꯒꯤ ꯉꯔꯥꯡ ꯏꯔꯥꯡ ꯊꯣꯛꯑꯦ ꯅꯣꯡꯃꯩ ꯃꯔꯨ ꯂꯥꯛꯄ ꯐꯥꯕꯒꯤ ꯏꯔꯥꯡ ꯊꯣꯛꯑꯦꯀꯣ ꯖꯦꯟ ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯦ ꯑꯁꯣꯝꯗ ꯕꯣꯝ ꯂꯥꯛꯄꯗꯤ ꯂꯩꯇꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯇꯧ ꯀꯥꯞꯄꯛꯏꯖꯥꯠꯅꯣ ꯑꯗꯣ ꯕꯣꯝꯗꯣ ꯀꯥꯞꯄꯛꯑꯒꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯁꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯈꯛ ꯂꯩꯌꯦ ꯑꯗꯨꯏꯗꯨ ꯇꯧꯗꯕꯤ ꯂꯩꯗꯣꯛ ꯆꯠꯄꯗꯨꯅꯦ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄꯅ ꯍꯦꯛ ꯍꯥꯏꯁꯦ ꯇꯧꯐꯝ ꯊꯣꯛꯄꯩ ꯖꯥꯠꯁꯤꯅ ꯁꯨꯛꯇꯧ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯅꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯊꯥꯎꯅꯕꯗꯤ ꯁꯨꯝ ꯆꯨꯝꯃꯒ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯤꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯄꯨꯝꯃ ꯑꯗꯨꯝ ꯂꯩꯗꯧ ꯃꯥꯜꯂꯦꯗ ꯊꯣꯛꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯈꯨꯠꯊꯥꯎꯅꯕꯁꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦꯕ ꯑꯗꯨꯝ ꯄꯨꯝꯃ ꯂꯩꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯑꯗꯨꯝ ꯂꯨꯄꯥ 500 ꯄꯤꯔꯒ ꯑꯗꯨꯝ ꯀꯥꯎꯈꯤꯗꯧ ꯃꯥꯜꯂꯦ 500 ꯆꯞꯄꯤ ꯑꯃꯅ ꯌꯥꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯌꯥꯝꯕꯅꯀꯣ ꯂꯣꯏꯅꯕ ꯑꯩꯕꯨꯗꯤ ꯌꯥꯗꯦꯀꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗꯗꯤ ꯂꯥꯛ ꯄꯤꯔꯁꯨ ꯀꯔꯣꯔ ꯄꯤꯔꯁꯨ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯣꯏꯅꯕꯗꯤ ꯑꯗꯣ 500ꯅ ꯌꯥꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯔꯥ ꯀꯥꯔꯛꯏꯁꯦ ꯉꯁꯥꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯑꯅ ꯑꯝꯇ ꯍꯥꯏꯁꯦ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯇꯣꯛꯊꯣꯛꯑꯣ ꯇꯧꯕ ꯉꯝꯕ ꯃꯤꯅ ꯃꯔꯥꯏ ꯇꯧꯖꯅꯤ ꯀꯩꯗꯧꯔꯒꯦ ꯂꯩꯕꯥꯛꯁꯤꯕꯨ ꯀꯩꯅꯣ ꯈꯛꯇ ꯃꯣꯏ MLA ꯍꯨꯝꯐꯨꯁꯤ ꯈꯛꯇꯅ ꯂꯩ ꯃꯣꯏ ꯈꯛꯇ ꯉꯥꯏꯔꯕꯣ ꯑꯇꯩ ꯑꯈꯪ ꯑꯍꯩ ꯑꯝꯇ ꯂꯩꯇ꯭ꯔꯕꯖꯥꯠꯂꯣ ꯇꯣꯛꯊꯣꯛꯎꯅ ꯃꯣꯏ ꯉꯝꯗ꯭ꯔꯗꯤ ꯇꯧꯕ ꯉꯝꯕꯅ ꯃꯔꯥꯏ ꯇꯧꯖꯅꯤ ꯂꯩꯕꯥꯛ ꯀꯟꯖꯦꯅ ꯍꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯀꯟꯗꯧ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯇꯤꯡꯁꯨ ꯂꯩꯇꯕ ꯑꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯁꯨ ꯇꯧꯕ ꯌꯥꯗꯕ ꯑꯗꯣ ꯂꯣꯟꯅ ꯁꯨꯝ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯊꯣꯛꯇꯧꯒꯤ ꯍꯣꯠꯅꯕ ꯄꯤꯊꯣꯛꯑꯒꯨꯝꯕꯅꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒ ꯀꯣꯂꯦꯖꯀ ꯌꯥꯝ ꯄꯤꯈ꯭ꯔꯦꯗꯅꯀꯣ ꯀꯩꯅꯣꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯁꯥꯕꯤꯗꯣꯔꯦ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯁꯨꯝ ꯈꯥꯏꯗꯣꯔꯦ ꯀꯩꯅꯣ ꯐꯥꯎꯕ ꯑꯥꯔꯃꯤ ꯐꯥꯎꯕ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑ ꯊꯝꯕꯗꯧꯅ ꯇꯧꯈꯠꯂꯛꯑꯦꯀꯣ ꯑꯗꯒꯤ ꯃꯣꯏꯒꯤꯅ ꯕꯣꯝ ꯑꯩꯈꯣꯏꯒꯤꯅ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯔꯨꯕꯩ ꯐꯥꯕ ꯃꯣꯏꯒꯤꯅ ꯕꯣꯝ ꯀꯥꯞꯄꯗ ꯐꯥꯗꯕ ꯁꯤ ꯁꯦꯄꯔꯦꯠ ꯃꯁꯥ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯈꯥꯡꯉꯒ ꯂꯩꯕꯤꯒꯦꯔꯕꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯥꯡꯉꯁꯤ ꯃꯁꯤꯗ ꯏꯟꯖꯜꯂꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯣꯔꯣꯅꯥ ꯍꯟꯕꯤꯔꯛꯏꯁꯤꯉꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯐꯤꯜ ꯇꯧꯔ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯣ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯍꯟꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯥꯡꯈꯩ ꯇꯧ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤ ꯍꯨꯝꯐꯨꯁꯤꯅ ꯃꯣꯏ ꯈꯛꯇ ꯅꯠꯇꯦꯀೋ ꯑꯈꯪ ꯑꯍꯩꯁꯦ ꯌꯥꯝ ꯍꯩꯖꯥꯠꯅꯤ ꯃꯣꯏ ꯍꯨꯝꯐꯨꯁꯦ ꯀꯩꯁꯨ ꯅꯠꯇꯦ
ꯃꯣꯏ ꯎꯄꯨꯁꯤꯗꯤ ꯇꯨꯃꯤꯀꯥꯡꯒꯤ ꯇꯥꯏꯞꯇꯕꯨ ꯂꯩꯈꯠꯂꯛꯑꯗꯧꯔꯝꯃꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯒꯗꯤ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯤꯇꯪ ꯑꯣꯅꯔ ꯇꯧꯔꯤꯀꯣ ꯑꯗ ꯑꯣꯅꯔꯦꯕꯜꯗꯨ ꯑꯩꯁꯨ ꯃꯥꯡꯈꯤꯗꯣꯔꯝꯅꯦ ꯃꯣꯏꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯌꯧꯔꯗꯤ ꯃꯣꯏꯁꯨ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯗꯣꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯀꯦ ꯀꯟꯕ ꯉꯝꯗꯧꯕ ꯃꯤꯅ ꯊꯣꯛꯂꯛꯀꯅꯣꯅ ꯍꯥꯏꯕꯁꯨ ꯌꯥꯕꯅꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯁꯨ ꯈꯔ ꯂꯩꯖꯒꯗꯕꯅꯦꯕꯀꯣ ꯑꯗꯨ ꯍꯣꯏ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯦꯟꯗꯕꯩ ꯍꯥꯏꯕꯗꯤ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯑꯀꯥꯏ ꯑꯇꯣꯏ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯍꯧꯔꯒꯦ ꯁꯔꯦꯟꯗꯔ ꯇꯧꯖꯍꯧꯔꯒꯦ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇꯤꯃꯦꯟꯗꯨꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯂꯩꯕꯥꯛꯁꯤ ꯀꯟꯖꯦꯅ ꯍꯥꯏꯔꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯟꯃꯤꯟꯅꯔꯁꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯜꯂꯣ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯔꯥꯖꯁꯊꯥꯟꯗꯩ ꯁꯦꯛꯁꯄꯤꯌꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯇꯦꯟꯇꯛꯄꯗ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯔꯦꯜꯗ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯃꯨꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯕ ꯃꯈꯣꯏ ꯈꯔ ꯇꯔꯨꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯉꯔꯥꯡ ꯆꯩꯔꯥꯛꯀꯣꯠꯇ ꯄꯨꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯏꯔꯥꯡ ꯈꯔ ꯊꯣꯛꯏꯀꯣ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ RAFꯅ ꯃꯈꯣꯏꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯩ ꯀꯥꯞꯄꯗꯨ ꯆꯩꯔꯥꯛꯀꯣꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯌꯔ ꯃꯈꯩꯅꯁꯨ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯃꯅꯤꯄꯨꯔꯁꯦ ꯂꯣ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯄꯪꯇꯧꯗ ꯇꯧꯔꯕ ꯀꯣꯔꯠ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯀꯅꯥꯅ ꯄꯔꯃꯤꯁꯟ ꯄꯤ ꯍꯥꯏꯅ ꯃꯣꯏꯐꯧꯗ ꯁꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯅ ꯀꯅꯥꯅ ꯑꯣꯔꯗꯔ ꯄꯤꯔꯤꯅꯣ ꯍꯥꯏꯕ ꯅꯠꯇꯅ ꯔꯨꯜꯁ ꯂꯣꯒꯁꯦ ꯍꯥꯏ ꯑꯣꯖꯥ ꯃꯈꯣꯏ ꯂꯣꯌꯔ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯏꯗꯨꯁꯨ ꯆꯨꯝꯕꯁꯨ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯈꯪꯕꯗꯨꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯁꯤꯗꯤ ꯈꯣꯡꯒꯗꯕ ꯍꯨꯏꯗꯨꯅ ꯈꯣꯡꯗ꯭ꯔꯕꯅꯤꯅ ꯒꯙꯥꯅ ꯈꯣꯡꯒꯦ ꯇꯧꯕꯗ ꯒꯙꯥꯗꯣ ꯆꯩ ꯆꯥꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯁꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯗꯣ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯇ ꯊꯥꯖꯕꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯇ ꯂꯩꯇ꯭ꯔꯦ ꯁꯦꯡꯅ ꯍꯥꯏ ꯃꯃꯤꯡ ꯈꯛꯀꯤ ꯉꯥꯏꯔꯕꯅꯦ ꯃꯈꯣꯏꯁꯦ ꯄꯥꯅꯕ ꯉꯝꯗ꯭ꯔꯦꯕ ꯀꯨꯀꯤ ꯄꯥꯅ ꯉꯝꯗꯦꯕ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯌꯣꯜ ꯀꯌꯥꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯃꯨꯛꯇꯗ 6ꯇꯒꯤꯅꯦ ꯑꯦꯇꯦꯛ ꯇꯧꯔꯛꯏꯗꯣ ꯑꯃꯨꯛꯇꯗ 23ꯗꯒꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯐꯥꯎꯗ ꯃꯣꯏ ꯄꯤꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯒꯅꯨꯔꯣꯝꯗꯒꯗꯤ ꯌꯥꯝ ꯀꯟꯅ ꯃꯩ ꯆꯥꯏꯅꯦ ꯑꯗꯨ ꯉꯔꯥꯡꯒꯤ ꯆꯩꯔꯥꯛꯀꯣꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯀꯩ ꯍꯥꯏꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯅ ꯂꯝꯕꯤꯗ ꯂꯥꯛꯆꯕ ꯃꯤꯗꯣ ꯑꯣꯏꯅ ꯐꯥꯕꯤꯔꯦ ꯃꯨꯟꯕꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯉꯔꯥꯡ ꯄꯦꯟꯗꯕ ꯌꯥꯝ ꯐꯖꯅ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯆꯨꯝꯕ ꯅꯠꯇ꯭ꯔ ꯂꯥꯟꯕ ꯍꯥꯏꯕꯗꯤ ꯀꯣꯔꯠꯅ ꯇꯥꯔꯛꯀꯗꯕ ꯔꯥꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯐꯥꯖꯤꯟꯈꯤꯕ तरुकꯇꯨ ꯑꯗꯨꯝ ꯃꯥꯔꯆꯀꯤ तारीख 5 ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯖꯦꯜꯗ ꯊꯝꯕꯒꯤ ꯀꯩꯅꯣ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦꯀꯣ ꯃꯁꯤꯗꯩꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯉꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛꯀꯤꯗ ꯑꯩꯈꯣꯏ ꯀꯣꯔꯠꯀꯤ ꯂꯣꯌꯔ ꯃꯈꯩꯅ ꯐꯣꯡꯗꯣꯔꯛꯏꯗꯣ ꯉꯁꯥꯏꯒꯤ RAFꯅ ꯇꯧꯔꯤꯕ ꯔꯣꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯃꯣꯠ ꯈꯤꯇꯪ ꯊꯝꯕꯤꯌꯣꯅ ꯊꯝꯖꯔꯛꯏꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯣꯖꯥ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥ ꯃꯄꯨꯝ ꯑꯣꯏꯅ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯎꯀꯤꯜꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨꯕꯨꯗꯤ ꯃꯄꯥꯟ ꯄꯨꯂꯞ ꯑꯣꯏꯅ ꯌꯦꯡꯕꯗꯗꯤ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯅ ꯎꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ RAFꯇꯨꯗꯤ ꯑꯅꯦꯛꯄꯅꯦ ꯃꯣꯏ ꯃꯃꯤꯡ ꯇꯧꯅ RAF ꯁꯤꯄꯣꯏꯁꯤꯡꯗꯨꯅ ꯃꯣꯏ ꯇꯧꯅꯤꯡꯕꯗꯤ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯀꯅꯥꯒꯤ ꯃꯈꯥꯗ ꯂꯥꯛꯀꯦꯗ ꯃꯈꯥꯗ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯗ ꯉꯥꯏꯔꯤꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ RAFꯀꯤ ꯁꯤꯄꯣꯏꯁꯤꯡꯗꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯃꯥꯟ ꯇꯧꯗꯣꯔꯤꯕ SPꯗꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯨꯁꯨ ꯀꯣꯔꯠꯀꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯃꯣꯏꯁꯨ ꯈꯪꯗꯕ ꯖꯥꯠꯂꯥ ꯈꯪꯗꯕ ꯍꯥꯏꯗꯤ RAFꯁꯤꯡꯗꯨꯕꯨꯗꯤ ꯈꯪꯉꯝꯃꯣꯏꯗꯤ ꯁꯤ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯩꯔꯝꯃꯣꯏ ꯑꯌꯥꯝꯕꯅ RAFꯀꯤ ꯊꯥꯔꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯒꯅꯤꯄꯠꯀꯤ ꯀꯩꯅꯣꯁꯤꯡꯁꯨ ꯊꯥꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯉꯥꯡꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯛꯁꯟꯅ ꯌꯦꯡꯉꯨꯔꯀꯥꯟꯗ ꯌꯨꯅꯤꯐꯣꯔꯝꯗꯨꯅ ꯈꯪꯗꯕ ꯋꯥꯅꯤ ꯌꯥꯝ ꯅꯧꯕ ꯑꯉꯥꯡ ꯌꯥꯎꯔꯤꯑꯕ RAFꯀꯤ ꯀꯩꯅꯣ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯑꯗꯨꯗꯤ ꯃꯣꯏꯗꯣ ꯇ꯭ꯔꯦꯅꯤꯡ ꯍꯦꯛꯇ ꯀꯨꯜ ꯌꯥꯝ ꯁꯥꯡꯅ ꯇꯧꯔꯒ ꯂꯥꯛꯄꯁꯨ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯋꯦꯜ ꯇ꯭ꯔꯦꯟ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤꯃꯁꯨ ꯎꯗ꯭ꯔꯤꯑꯕ ꯃꯣꯏꯗ RAFꯀꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯗꯦꯕ ꯆꯨꯝꯅ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ BDFꯀꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔ ꯄꯥꯏꯍꯜꯂꯒ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ RAFꯀꯤ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯩꯅꯣ ꯀꯥꯡꯕꯨꯁꯤꯡꯅ ꯃꯣꯛ ꯀꯟꯇ꯭ꯔꯣꯜꯗ ꯃꯣꯏꯒꯤ ꯐꯣꯔꯃꯦꯁꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯈꯔ ꯂꯩꯌꯦꯕ ꯄꯔꯦꯡ ꯂꯦꯞꯄꯒ ꯃꯃꯥꯡꯅ ꯑꯃꯨꯛ ꯆꯠꯄ ꯃꯅꯤꯡꯅ ꯑꯃꯨꯛ ꯆꯠꯇꯕ ꯇꯧꯗꯅ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯉꯥꯛꯄ ꯈꯣꯠꯄ ꯃꯣꯏꯒꯤ ꯐꯣꯔꯃꯦꯁꯟ ꯀꯩꯅꯣ ꯈꯔ ꯑꯁꯦꯡꯕ ꯇꯧꯒꯗꯕ ꯄꯣꯠꯈꯔ ꯑꯩꯈꯣꯏꯅ ꯎꯕꯗꯨꯗꯤ ꯃꯣꯏꯗꯤ ꯎꯗꯦ ꯑꯗꯨ ꯃꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯧꯒꯗꯕ ꯃꯣꯏꯅ ꯋꯦꯜ ꯏꯀ꯭ꯋꯤꯞ ꯇꯧꯋꯤ ꯑꯗꯒꯤ ꯃꯣꯏꯗ ꯃꯌꯥꯝꯅꯁꯨ
RMA haibagi state amada moda ka hena pa poi di kana to bi da mal adi nu che ka den da den da mo de so na da chi ka shu ko di ki na ka ta u ti ba oi ko ngang ba di kara ta na gi ba mal ya de so ko do ko ge TV gi kana ge kana men mo ne so ki ba mal ngang ti ko oi ada adu ba kana kara ta wi adu ukil sing su mata gi hoi court ki campus ta kana ge kana ta pokhara to ke do adu gi kana duma moi do de hake na so ko gi saw bu di sing di sing adu mata ba do su legal kana ma yam chi loi na sugai ba ma kong ku ma ka loi ta wi sing di da hoi khara ga ku di dong kon yam di to ma ting tong na ku sing ju kon yen ge to pra di to pri ba se sengi president na kari moi ama ni na ada ju ju ke no na sun TV de media da ngang bu ko bu na ta na mo ju da kan da kong jang ada gi mo gi protest ba adu mo bu ni to pri bo dikhe ada ayin din lai tu ga le na ko ma kong ko de ma ayin din lai tra ba ne ba mo ju se lawlessness ne ba di lai ni che ada lawlessness tu lai ke no ta dre kara ayin je kara lai di ba unna ba gi mana mai kan ni ta me tingi kari gi kan me ya ma si to pa ta mu irang mu sa ga pa pambe ji irang na thaina ba pambe yo si gen le ba le no de ga gi lo no ke no to na ba peace and tranquility por me ba hona ba de si gen ba na ta ba ga gi yo na thaina ba pambe yo si gen le ba miyam gi ke no ma horo to re na ra kan da ma du na thaina ba atopa ke no ma lo no de condition na atopa ma pu tho ga issue pu tho ga du da yang di hoje dan na tu le kalam ba adu gi tactics adu gi technique on si na ra ga to do na tawre ai ko gi si yang ba kan da ko na ai gi miyang ti la lam ba ai masimang na suluk ke no ne no ba jo di ai no u bi sam ja ni to ga na ang di ba to na tingina adu kitang ai ko bayon ti chun na tan na bo na ba mani ko ba si ulap lo no do si ka lai na bo na ba madu ngamu do na ti na khale ai ne chimi so dai ding am men khale irai la je poro no uye ko no usa ba oi ai ko na pang ba gi wala ma jai ko de ne sin da ka ne di lai bi me am se ada sang yeng gong teng tau ni nge ko irai la je poro ni no de tau roin tau da bam yaw gi to pa le ta ba ada tau roin tau da bi ba ne ko gi to gong ko tau da ba ji ju tau roin tau da ti men nge yaw ko ki ne ba ko de ko she ni ni umida to me irai la ne lu san le ya ni da ini posisi yang juga pernah tu, dan penguluan batu ni miam so ni kan pis pun tersalah. Tengah mana boleh le. Aku na kalau na budi hari ni miam di luar kang mana kang dia ko miam je. Kang do boy kang mana do boy ning bami sini. Kang do wani ngan sesare. Tapi peran-peran bawali tu ngan sesare apa. Miam tu kang beriam na. Ado kang na ba ta bagi keno susang siam wat malih. Jadi TV radio do kai do di sesan tau risi ni ko jo kal sa na tara ga ayam ba na ta to betang na tawe maram di tha tara si jangang na le ma yam si ko na bo ba ko ye hui yen bo ba te nin tau di gi tha tara gi na tan di yam ta ko ke no ma to da ne ko ado ai ko gi people share ji ko da wa khan ji ta da ma ma du miam ma si di yaw le nga ta gi ke no che government ne jeta supreme dona khando ki moi na tra di le dona ga khanda ti ko ko gi miam ra ko le gi ba ado moi su mi ni he ko na khanga dona ba moi de ne chingda moi de ge na khanga miam ra ki di yaw ri ba ado na sa gi ke no ada ma le ba ni na process of law ai bam kan le ba ni na miam dona ma ting thong na to ko ya ta na ta ko su suppression kar ke miam ma yo na ba na ma ra itu kita tahu na ba to ko giwani ado lebedi le mau sin ba ma miam ra ki de le je yang tang ando sen to phe na et mai hoi thag chari oja adu go ja FMR free movement regime si handakta India amadi Myanmar gi lona bungam khoi dagi mong koi de chana dun lak pasi masi lokthok rab matung sida hojik sina muk suspension of operation is the central government ka lalhopa kuki ki kun mari ka chanari ba suspension of operation ji su si
ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯍꯧꯖꯤꯛꯁꯤꯗ ꯆꯪꯉꯒ ꯂꯩꯔꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧ ꯑꯃ ꯂꯥꯛꯄꯁꯤꯗꯒꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯂꯧꯊꯣꯛꯂꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯍꯟꯗꯣꯛꯂꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯄꯨꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ ꯂꯣꯏꯔꯛꯄ ꯁꯔꯨꯛꯇ ꯃꯁꯤ ꯂꯧꯊꯣꯛꯀꯗ꯭ꯔꯥ ꯂꯧꯊꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯇꯨꯃ ꯂꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯂꯩꯔꯦ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯌꯦꯡꯕꯤꯕꯗꯗꯤ ꯃꯤꯠꯌꯦꯡꯁꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯃꯁꯤ ꯑꯊꯨꯕꯁꯤꯗ ꯂꯧꯊꯣꯛꯂꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯑꯣꯖꯥꯅ ꯎꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯏ ꯑꯣꯖꯥꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯂꯧꯊꯣꯛꯇꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯨꯝ ꯂꯥꯛꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯕ ꯄꯣꯠ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯂꯧꯊꯣꯛꯑꯁꯨ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯍꯥꯃꯨꯅꯤ ꯀꯩꯁꯨ ꯃꯗꯨꯗ ꯑꯍꯦꯟꯕ ꯀꯩꯅꯣ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯂꯧꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯁꯨ ꯃꯣꯏ ꯇꯧꯅꯤꯡꯉꯤ ꯄꯣꯠꯇꯨꯗꯤ ꯇꯧꯒꯦꯅ ꯈꯜꯂꯗꯤ ꯑꯗꯨꯝ ꯇꯧꯅꯦꯕ ꯑꯗꯨꯅ ꯍꯣꯏ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯔꯤꯑꯅ ꯎꯠꯄ ꯌꯥꯅꯕ ꯁꯣ ꯇꯧꯕ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯔꯛꯄꯁꯨ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯇꯧꯔꯣꯏꯅ ꯈꯜꯂꯒꯁꯨ ꯃꯋꯥ ꯂꯧꯗꯦꯅ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗꯨꯗ ꯃꯁꯤ ꯅꯠꯇꯗꯅ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯔꯦꯂꯤ ꯅꯠꯇꯦꯗꯥꯅ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯈꯤꯗꯕꯁꯨ ꯌꯥꯏ ꯀꯩꯗꯧꯕ ꯍꯥꯏꯈꯤꯗꯕꯀꯣ ꯑꯗꯣ ꯑꯦꯛꯁꯇꯦꯟ ꯇꯧꯋꯦꯅꯐꯧꯗꯤ ꯍꯥꯏꯔꯛꯀꯗꯧꯕꯗꯤ ꯃꯥꯟꯗꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯃꯗꯨ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯚꯤ ꯍꯩꯖꯟꯕꯒꯤ ꯇꯥꯏꯞꯇ ꯊꯣꯛꯀꯗꯧꯕ ꯃꯥꯟꯕ ꯑꯃꯅ ꯃꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯥ ꯇꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯇꯧꯊꯣꯛꯑꯁꯨ ꯍꯥꯏꯗꯕꯤ ꯊꯝꯃꯦꯁꯨ ꯍꯥꯏꯗꯕꯤ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯇꯧꯔ ꯇꯨꯃꯤꯟ ꯇꯣꯛꯈꯤꯗꯧ ꯃꯥꯟꯕ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯗꯨꯗꯤ ꯑꯗꯨꯝ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯤꯊꯥꯏ ꯃꯀꯨ ꯄꯤꯕꯒꯤ ꯐꯤꯕꯝꯗꯨꯅꯤꯗ ꯀꯩꯅꯣꯗ ꯐ꯭री मूवमेंट रेजिमꯗꯤ ꯀꯤꯂꯣꯃꯤꯇꯔ 13 ꯍꯥꯏꯕꯅꯤ ꯕꯣꯔꯗꯔꯗꯒꯤ ꯑꯗꯣ ꯀꯤꯂꯣꯃꯤꯇꯔ 13ꯀꯤ ꯖꯒꯥꯗꯨꯗꯤ ꯇꯦꯡꯅꯧꯄꯜ ꯄꯔꯦꯡ ꯆꯤꯡꯌꯥꯡ ꯄꯔꯦꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯔꯝꯃꯅꯦꯕꯀꯣ ꯑꯗꯨꯒ ꯃꯤ ꯂꯩꯔꯤꯁꯤꯅ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯑꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯐ꯭री मूवमेंट रेजिमꯗꯨꯒꯤ ꯃꯐꯝꯗꯨ ꯃꯈꯥ ꯄꯣꯟꯗ꯭ꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯦꯡꯅꯧꯄꯜꯐꯥꯎꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯈꯣꯡꯖꯣꯏꯒꯤ ꯄꯔꯦꯡ ꯑꯗꯨꯋꯥꯏꯗꯣ ꯃꯤ ꯆꯠꯂꯅꯣ ꯍꯥꯏꯔ ꯂꯣꯏꯔꯦꯅꯦ ꯐ꯭री मूवमेंट रेजिम ꯑꯗꯨꯋꯥꯏ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩꯈꯣꯏꯗꯗꯤ ꯉꯥꯎꯋꯦ ꯑꯩꯈꯣꯏꯅ ꯄꯪꯕꯒꯤ ꯉꯥꯎꯖꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯈꯪꯗꯕꯒꯤ ꯑꯈꯪꯕ ꯀꯥꯡꯕꯨꯅ ꯃꯌꯥꯝ ꯈꯪꯕ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯗꯤ ꯈꯪꯖꯗꯕꯅꯤ나 ꯑꯗꯨ ꯐꯤꯕꯝꯗ ꯂꯩꯔꯦ ꯁꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯅꯠꯇꯦ ꯃꯤꯇꯥꯏ ꯃꯀꯨꯅꯦꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯣ ꯇꯧꯗꯧꯕꯗꯤ ꯁꯤ ꯅꯠꯇꯦ ꯐ꯭री मूवमेंट रेजिम ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒꯤ ꯃꯍꯨꯠꯇꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ ꯃꯐꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕ ꯊꯥ 10 ꯐꯥꯔꯦ ꯌꯥꯔꯦ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯗ ꯁꯤꯜꯂꯣꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯤꯟꯉꯝꯃꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯔꯦꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯀꯣ ꯁꯤ ꯃꯐꯝ ꯆꯥꯅ ꯂꯩꯍꯟꯅꯕ ꯁꯤꯟꯕ ꯃꯣꯏ ꯃꯐꯝꯗꯨꯗ ꯂꯩꯍꯟꯅꯕ ꯁꯤꯟꯕꯁꯦ ꯌꯥꯔꯦ ꯃꯇꯝ ꯌꯧꯔꯦꯕ ꯀꯩꯅꯣꯗ ꯂꯩꯃꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯥꯔꯃꯤ ꯀꯣꯂꯣꯅꯤ ꯀꯩꯅꯣ ꯑꯃꯗ ꯒꯃꯦꯟꯇꯗ ꯉꯔꯥꯡꯁꯤ ꯏꯔꯥꯡ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯨꯠꯇꯨ ꯁꯣꯏꯔꯦ ꯑꯗꯨ ꯍꯥꯟꯅ ꯇꯧꯗꯧ ꯅꯠꯇꯦꯕ ꯁꯣꯝꯗ ꯃꯣꯔꯦꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯍꯟꯖꯤꯜꯍꯟꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯂꯩꯃꯈꯣꯡꯒꯤ ꯀꯨꯀꯤꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯁꯨ ꯆꯦꯟꯅꯦꯅ ꯍꯥꯏ ꯃꯌꯥꯝ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯇꯨꯅ ꯇꯧꯕ ꯃꯇꯝ ꯑꯃꯇꯒ ꯄꯨꯟꯅ ꯇꯧꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯁꯨ ꯍꯥꯏꯔꯛꯇꯧ ꯃꯥꯟꯗꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯗ ꯍꯟꯖꯤꯟꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯗ ꯇꯥꯏꯇꯦꯕꯦꯟꯒꯤ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯖꯒꯥꯁꯤꯡꯁꯦ ꯐꯖꯅ ꯉꯥꯛꯑꯒ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯂꯩꯍꯜꯂꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯔꯩ ꯌꯦꯠꯐꯝ ꯂꯩꯔꯣꯏꯗꯧꯕ ꯄꯣꯠ ꯑꯣꯏꯅ ꯁꯤꯟꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕ ꯌꯥꯕ ꯐꯤꯕꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯇꯧꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯆꯤꯡꯅ ꯑꯩꯅ ꯉꯥꯛꯀꯅꯤ ꯇꯝꯅ ꯅꯪꯅ ꯉꯥꯛꯑꯣꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤꯗꯤ ꯐꯦꯗꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯒꯤ ꯍꯥꯏꯗꯣꯛꯇꯕ ꯄꯥꯔꯠ ꯑꯃꯅꯦꯅ ꯂꯧꯋꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯩꯈꯣꯏꯅ ꯄꯪꯕꯩ ꯂꯧꯖꯕꯅꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ ꯑꯁꯣꯏꯕꯗꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯀꯣꯛꯇ ꯍꯥꯏꯖꯈꯤꯕ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯧꯕꯗꯨꯒꯤ ꯋꯥꯡꯃꯗ ꯑꯇꯣꯞꯄꯗ ꯁꯨꯝ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯅꯥꯊꯩꯔꯒ ꯊꯩꯗꯣꯛꯑꯒ ꯁꯨꯝ ꯊꯝꯅꯕꯒꯤ ꯄꯣꯠꯂꯝꯗ ꯆꯪꯁꯤꯜꯂꯒ ꯂꯩ ꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯥꯡꯒꯅꯤ ꯑꯗꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯍꯥꯏꯐꯦꯠ ꯅꯤꯡꯈꯣꯛ ꯊꯤꯡꯗꯣꯛꯇꯅ ꯂꯩꯔꯤ ꯄꯣꯠꯁꯦ ꯑꯗꯣꯝꯗꯒ ꯀꯤꯜꯂꯝ ꯅꯝꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯂꯦꯡꯕ ꯌꯥꯗꯅꯕ ꯅꯝꯈꯤꯗꯧ ꯃꯥꯟꯕ ꯅꯣꯏ ꯂꯥꯟ ꯌꯥꯝ ꯇꯧꯅꯤꯡꯉꯗꯤ ꯍꯥꯟꯅ ꯀꯩꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯀꯟꯖꯔꯤꯕ ꯂꯝꯁꯤꯗꯤ ꯌꯥꯝ ꯄꯤꯛꯏꯗꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯖꯒꯥ ꯈꯔꯁꯤ ꯀꯣꯏꯁꯤꯜꯂ ꯉꯥꯛꯈꯤꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯟꯅꯗꯩꯁꯨ ꯃꯣꯏ ꯂꯣꯏ ꯈꯪꯉꯒ ꯂꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯄꯣꯁ ꯇꯧꯕ ꯀꯥꯟꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯈꯛꯀꯤ ꯉꯥꯏꯕꯒꯤ ꯋꯥꯅꯤ
มิชิมินาได้ครับดิตัวเนี่ยก็แย่ไม่ใช่ยี่ยมชัดที่ตัวต้องเขาช่วยดีว่าช่วยไม่นักขันบอกಅದುมิชิมินาได้ยังพอไล่ก็ดีคนที่ที่เลยว่าที่ยี่มามังดายังไม่ชกก็ได้บอกพดช่วยบ้าดูว่ามันนี่พูดเส้นใจที่มากี่ที่แกกี่aku nak ya seleba ke dua macam sih, jadi connection tu semua macam bom tu juga pergi net, nama ini laptop proses, macam di payo ni terpayar itu ni na, jadi kita proses semua ke dua ni na. Aduh, kalau angna bermalai, tu kan tanah laksa laga, tu yang apa anda angin datang di, nam mana puna boleh suka ni ye. Aduh, mana bagi manusia ni gila di bagian nasi, kerja. Irang macam-macam, adun kaido kena amaran betul, amaran betul kaido kerja, nian juga kan tak ada betul bis, mana ada mana di sisi tu ni lah. Jika semua tak ada, topon topa amal lagi, adu topon topa tu jumpa kan dah lepas ingani, niana tanah tu pandai ani tu, kunai cakap tu kunai tu mohon bayani. Adun dah pension ke tu bersih, pension ingri mana? Adu pension ke tu lengah ambil sibuk sida, adu ke tu yani dah. Kasi tu nama lupa pun nanti naik. Tapi jadi yang pasal thambiru aja. Masih program amal lagi ni na thorom se kita ngana loisin jage member bibi ade aduna loiselak pasi daru iba pau amatanga pukhachage lokhachage maja hojik se koi luhong basi da sel si am ka hena sading to bugi chana bi amakak yam chauna la e pijang da lupa lak ama makhai dagi horaga adum ani makhai ohum adum masigi mathakta adum mayam adum tawna ba laikre masigi chana bi mayam se thingna ba lamdam se da tha mapal hena sangsa leiba irang amuk sulai masih nata bida masih ki mamang dagi sohorga dum landam sida ko gi atopagi chanabi matau tamba ko gi luhong bagi hajing pota kek kakpa aduga khudop pina ba khudol pina bagi wafam aduga pijang da kai hena sel thada ba aduga ko gi sonapungi akoi basidu sel thabagi chanabi sugma map si masih yengsin ba mioi kun saba committee ama wakalon mana ba pun ba wama kanglei paki apun bagi executive mi phama mathu bagi oina phama bu matung da makoi mioi kun saba masigi wakalon mana ba apun ba wamagi hariba tim sina masih yengsilagani haibagi wafam amakak lae ka hena sading to bu yararoi luhong pasida to dia da ba thabuk sing khaktamak to na ba lamdam sida aduki mati kai koi masigi chanabi si mayam se masi tung inna bo khona bada lairaba sel khara senthok lambi khara pikna leijaba singda di amna chobo polumam ka oi bagi pium ka lakpa sigumba mayam sina soi koi lamdam sida yum pan bang amna rakta badagi yum si thengna panaba aduga thengna panaba da natana pandana adumak leibagi phibam phawbo lakna basi mayam sugumba mayam amsu leioja sumba si sangsel leiba khongtang wamana sangsel leiba si masi phabo khongtang amadi oi adubu masi kadai phabo ja masi yengsinba yagadage chana hanba yagadage utokpa yagadage adugu mayam sina masi kadai phabo tung inbirakadage no jana masi yengbibage loselak pasi kitang thambiramo sa summa pungoina labiyang batanda si kanina industri amane ko ge pijangi kali gi kana to jare iste na karana ko industri setup ama sanjare ini sidai da pechata laga kana ma entrepreneur mo na tolo ko kana ji so dum yaw ni ada to bodi nasi ka hen pa kana da ko mo na kana ba mai ke ron da la pa ta luxurious item mom to na punung ki changin ni da luxury sidi ke no da mian te yam pam ne sidi ta hi dan re da luxury ki matang ji di thina ai na se na tek ti dai je hen ngai te na tek pa ji ko ti ngai ran ya de na pa adu gi ko to da sin changin na ka da mangon da gi ai ni hin da ma kan to gi ga na sun to na ka da sun ma to na sun ha to na ka na ma ne ado ai ko gi kano se luhong bagi uji lagi di sistem sidi ko gi Gauria sampradaya hai tare mo ni Hindu ge tu gen da gen khara kadra Hindu na ta bana hong ko su de gi Hindu gi do hong ko su mai gi to samali pe ko samana lai ba luhong bagi ko sidi Gauria sampradaya gi ku do la mane mo ko gi sistem da la pane ai ri sistem sida mo sa gi ke no se mando ke gi decoration ki except mo sa gi mando ma khong si yengo ba yom ba na pana atai ko ba ya de lai yo ba thora mi luhong ba te ko gi ke no ta hoi dharma hong pagi adagi dharma gi kanata tian sera la ko duna mara mora kanda agi lai gi foto kiri gi na to ko gi post ya gi yawe ada paseng badi ko gi sangge kong gelona ba lu hong bagi posidi kanada gauranga ma apa bulin gel laga ma bu saki we laga ma gi mamang da pong bani ma gi lengkel lang na bagi ma tangang na bagi gauranga ma apa bu la na bagi ma gi kanota
ꯗꯦꯀꯣꯔꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯅ ꯍꯦꯟꯅ ꯂꯩꯇꯦꯡꯒꯤ ꯀꯔꯤꯒꯤ ꯀꯩꯅꯣ ꯌꯥꯎꯕ ꯌꯥꯗꯦ ꯑꯉꯧꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯂꯣꯏꯅ ꯑꯣꯏꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯀꯩꯀꯩ ꯑꯉꯧꯕ ꯂꯣꯏꯅ ꯁꯦꯠꯍꯜꯂꯤꯁꯦ ꯑꯦꯛꯁꯦꯞ ꯀꯩꯅꯥꯒꯤ ꯗ꯭ꯔꯦꯁꯇꯨ ꯅꯠꯇꯅꯀꯣ ꯄꯣꯇꯣꯂꯣꯒꯤ ꯀꯩꯅꯣꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯑꯉꯧꯕ ꯇꯧꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯥꯟꯗꯣꯞꯇ ꯐꯝꯃꯤ ꯃꯌꯥꯝ ꯂꯣꯏꯅ ꯑꯉꯧꯕ ꯁꯦꯠꯂꯒ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯀꯟꯁꯦꯞꯇꯨꯅꯤ ꯑꯗꯣ ꯃꯁꯤ ꯂꯣꯏ ꯊꯨꯒꯥꯏꯔꯛꯄꯅꯦ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯅꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯂꯥꯏ ꯊꯥꯖꯗꯕ ꯍꯦꯜꯂꯩ ꯃꯇꯤꯛ ꯂꯩꯖꯅꯤꯡꯇꯁꯨ ꯍꯦꯟꯖꯟꯅ ꯆꯪꯁꯤꯜꯂꯦ lai thajara di manda aduga lai du sum thajara kadai tare lai gi potu gi sum na thairaga lakpa adu gi pon ama su ko gi mai ko lai ado to godi masi kano ne tawning ba kambu na tawraga su tawning ba kambu da masi gi lejari gi oga hidana ba gi wakan ma po lu de se masi tawal loi taw adi aseng ba lai ning ba gi lai gi sardada ko gi hindu gi boro da gi sanami jang gi boro lai du bitung seng na ninjaraga lai du gi mamanga kogi nauna laiba kogi bokena ni nuan tudani do kogi nunga ya kanaba mogi thaujan ni do gi tharam mo to bo ero goti kogi luxurious keno sing do khara katta ba yara ka do madu ona te no petla kogi porama kogi tudalai amarom da mo kogi pijangi kari gi jeri ben ta panet mayam kogi madu gi industry da sanjari da madani khara mu hingi mo tam da shudum oile ka ada adu mayam dugi su mogi lambe nama ado moina luhongbang de target tawsi su kate ado to ye num politically kena to organize to function ding kari si mayam no ko ado adom de su moina miyeng adum kamaga luhongbang de hena ayan muna mato laga to gi de su mara mo ga ko ikang society si da kai ba kare lag na ni jimiam to gi association ka tawag na tawis ado association na ito tolaga mogi authority si kadai bono haibagi na isina kadai ba ya ba pide na taga pide haibagi to si kai na tanda taga ko na ba he he ko su yawe ado mo mayam de su ko ke ne yeng tai sabuda ko ai ko gi culture and tradition masi apado mai ko da puna bagi wakalon do later di aro ko na gi ngani na nagi culture lai gani culture di tradition lai gani ko ado hari ba tradition and culture gi matang yang si chokot pa apaba mai ke ram do puna ba na ba thata mai ke ram do se jo ko ti na ba masi section na to ba pai ta gi bombla ga kapi se ko gi tradition di ya te sangai ba kana si mausi ki ni na taga lakshmi ni haragi ki normal lapani na maduda kogi sanadi matungi nadi bombla ka pa ko do si lai tan do na lawe ko ado tan to koi poro ne logo do ni ne kogi ka samari ko na da kogi se ni na ri na shuma mayam si koi ona se ne borom da se ji tang anda laga han ji amna nu shiba phajara na sakena madu puna ba khona ba ne na kogi kano si nat culture gi kano si da lama chapat ko ni ana edman oi tagachari oja yam phajana hojana maik seng na tambire masigumba mayam si yenga ga ko si khara khara hantana ba isa na su masi su hona mina si habagi wafam da loina na ngasi gi oina di matang se da ipau ga mari lena na khangwina si thoram si matang se da tension jari ngasi gi thoram si da gas oina lengsin biraga thoram si bu hiena mapung fahan biramba thawai hapirambo oja Dr. SM Sanasam academician oja bu losilakpada amuka hanai kai khumna jabu loina na taga jaba fongdok jere oja kuna ko kai kuna wachare taga jere oja loina na ngasigi I pauga mari lena na khangmina si thorma si chathajaring manu da call to biraga thorma si bu saruk ya piram ba radio marup sing loina na thorma si YouTube live streaming gi kuthang da Facebook live gi kuthang da aduga radio gi kuthang da tabiriba khudung bu sulo silakpada umna makpu akong san ba thoksom na amuka hanai kai khumna jabu loina na taga jaba fongdok jere